Son of Manipur gi lemjaningai oiraba mingthol phangkhraba N Maipak aroiba mathou mangam ngasi Manipur gi Chief Minister N Biren yaona pangthokkhre ngasi nongthil pung ani rom taba duwaida N Maipak ki thawai yaudraba hakchang Rites tagi lawuraba matong Langol Game Village amasong Grepsha gi ground da miyamna lei sukatuna ikai khumna butke Madugi matung naurem thong laishram lairakta leiba crematorium da Chief Minister N Biren yauna ma ki aroiba mathou mangam pangthokhe aroiba mathou mangam pangthokchangai mangoinana Chief Minister N Biren na N Maipak ki mafamda aroiba oina ikai khumna butke Tharamadu ko mari leinana Chief Minister N Biren na hai laikiraba nongthomba Maipak ase Manipur gi saknairaba singi manungda achauba fidam kanduna layama misakne mag mipung khudingma ki thamoida chetna thagonaba amasong pumna magna ikai khumnaba misak ama oiramke lamdam asida body building ya chauba iho masagatpada laikiraba Maipak ki achauba thodang yaukhe Madumagna bodybuilding ki lamda ngasi fauba Manipurna achowa mafam ama kanduna lakle masi pumnamak laikhidraba N Maipak ki khudolni haiba yai laikhidraba ki thawaina mapugi nakta ingna chikna leirunaba thawni sare laikhidraba ki imung manungna thengna horiba awabadasu sarukyari haiba wafam Chief Minister N Biren na makha takhe panba yabadi N Maipak masagi anaba manamaram moiraga Rimes Hospital gi ICU da ngarang numidang wairam pung 3 minute kunlom taba duwaida laikhidabane mang masagi chahi mautra sukre Nongthoma Maipak mahaki loinabi machanupa mari amasong machanupi ahum lehure miyamna Mr. Maipak hairaga hena khangnariba Nongthoma Maipak na kumja lising amaga chamapan humfutara da Mr. India gi lemjaningai oiraba title fangkhe madugi matung kumja lising amaga chamapan humfutara mathoida Paris da pangthokpa Mr. Universe contest da N Maipak sarukya ke malemgi oina pangthokpa body building ki khwaidagi chawba competition asada body builder tara khangatpada bhagsu yaurakhe Loinana meteorological base post ke oiba special prize amasu N Maipak ta lantharakibane